ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯤꯜꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯟ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ 2018ꯒꯤ ꯍꯣꯔꯔ ꯐꯤꯜꯝꯅꯤ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤ ꯏꯟꯗꯤꯌꯥꯗꯁꯨ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯐꯤꯜꯝ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤ ꯀꯣꯄꯤꯔꯥꯏꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯣꯏꯅ ꯍꯥꯞꯄ ꯉꯝꯖꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯐꯤꯜꯝ ꯑꯁꯤ ꯏꯟꯗꯤꯌꯥꯗ 7 September 2018ꯗ ꯔꯤꯂꯤꯁ ꯇꯧꯈꯤ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯀꯣꯔꯤꯟ ꯍꯥꯔꯗꯤ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤꯕꯨ ꯏꯔꯤꯕꯅ ꯖꯦꯝꯁ ꯋꯥꯔꯟ ꯑꯃꯗꯤ ꯒꯦꯔꯤ ꯗꯦꯕꯔꯃꯦꯟ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅ ꯄꯤꯇꯔ ꯁꯦꯐ꯭ꯔꯟ ꯑꯃꯁꯨꯡ ꯖꯦꯝꯁ ꯋꯥꯟꯅꯤ ꯑꯗꯨꯒ ꯐꯤꯜꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯐꯤल्म ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯤꯡ ꯈꯔ ꯍꯥꯏꯔꯕꯗ ꯁꯤꯁꯇꯔ ꯑꯥꯏꯔꯤꯟꯒꯤ ꯁꯛꯇꯝꯗ ꯇꯥꯏꯁꯥ ꯐꯔꯃꯤꯒꯥ ꯗꯤꯃꯟ ꯅꯟꯒꯤ ꯁꯛꯇꯝꯗ ꯕꯣꯅꯤ ꯑꯦꯔꯣꯝꯁ ꯐꯥꯗꯔ ꯕꯛꯀꯤ ꯁꯛꯇꯝꯗ ꯗꯤꯃꯤꯌꯥꯟ ꯕꯤꯆꯤꯌꯔ ꯐ꯭ꯔꯦꯟꯁꯤꯒꯤ ꯁꯛꯇꯝꯗ ꯖꯣꯅꯥꯁ ꯕ꯭ꯂꯣꯛ ꯁꯤꯁꯇꯔ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯁꯛꯇꯝꯗ ꯆꯥꯔꯂꯣꯠ ꯍꯣꯐ ꯐꯤल्म ꯑꯁꯤ $22 million ꯆꯪꯅ ꯅꯝꯈꯤꯕ ꯐꯤल्म ꯑꯃꯅꯤ ꯑꯗꯨꯒ ꯐꯤल्म ꯑꯁꯤꯅ ꯇꯥꯟꯈꯤꯕ ꯁꯦꯟꯐꯝꯅ $365.6 million ꯇꯥꯟꯈꯤ ꯐꯤल्म ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯐꯤल्म ꯑꯁꯤ ꯍꯧꯔꯛꯄꯗ 1952ꯗ ꯔꯣꯃꯥꯅꯤꯌꯥ ꯂꯩꯕꯥꯛꯀꯤ ꯁꯦꯟ ꯀꯥꯔꯇꯥꯗ ꯂꯩꯕ ꯑꯦꯕꯤ ꯍꯥꯏꯕꯗꯤ ꯆꯔꯆ ꯀꯨꯝꯂꯕ ꯌꯥꯝꯅ ꯑꯆꯧꯕ ꯁꯪꯂꯦꯟ ꯑꯃꯗ ꯅꯟ ꯃꯌꯥꯝꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯅꯟ ꯑꯅꯤꯅ ꯀꯥ ꯑꯃꯗ ꯂꯥꯛꯄ ꯎꯕꯤꯒꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯀ꯭ꯔꯣꯁ ꯀꯌꯥ ꯑꯃꯁꯨ ꯐꯤꯛꯁ ꯇꯧꯗꯨꯅ ꯂꯩꯕ ꯎꯕꯤꯒꯅꯤ ꯀ꯭ꯔꯣꯁꯁꯤꯡ ꯑꯗꯨ ꯐꯠꯇꯕ ꯂꯥꯏ ꯍꯥꯏꯕꯗꯤ ꯗꯤꯃꯟꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯊꯝꯂꯤꯕꯅꯤ ꯃꯈꯣꯏ ꯅꯟ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯚꯤꯛꯇꯣꯔꯤꯌꯥ ꯀꯧꯏ ꯈꯔ ꯑꯍꯟ ꯑꯣꯏꯕ ꯅꯟ ꯑꯗꯨꯅ ꯃꯈꯨꯠꯅ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯁꯨꯝ ꯂꯥꯛꯂꯝꯃꯤ ꯊꯣꯡ ꯑꯃꯗ ꯂꯦꯇꯤꯟꯒꯤ ꯂꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯔꯤꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯏꯁꯣꯔ ꯃꯐꯝ ꯑꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯇꯣꯞꯄ ꯅꯟ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯋꯥꯔꯦꯞ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯕ꯭ꯂꯗ ꯑꯣꯐ ꯈ꯭ꯔꯥꯏꯁ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯃꯈꯣꯏꯅ ꯊꯝꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯍꯣꯂꯤ ꯄ꯭ꯂꯦꯁ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗ ꯊꯦꯡꯅꯔꯤꯕ ꯐꯠꯇꯕ ꯇꯝꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯃꯗꯨ ꯂꯧꯕ ꯆꯪꯂꯤꯕꯅꯤ ꯃꯗꯨꯗ ꯑꯍꯟ ꯈꯔ ꯑꯣꯏꯔꯕ ꯅꯟ ꯑꯗꯨꯅ ꯈꯨꯝꯈꯤ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯁꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯂꯥꯔꯇꯦꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯚꯤꯛꯇꯣꯔꯤꯌꯥ ꯑꯗꯨꯅ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯀꯟꯅ ꯇꯧꯖꯔꯝꯃꯤ ꯑꯇꯣꯞꯄ ꯅꯟ ꯑꯗꯨꯅ ꯆꯪꯂꯤꯕ ꯑꯗꯨ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯕ꯭ꯂꯗ ꯑꯣꯐ ꯈ꯭ꯔꯥꯏꯁ ꯂꯧꯕ ꯆꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯚꯤꯛꯇꯣꯔꯤꯌꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯉꯩꯗ ꯊꯣꯡ ꯑꯗꯨꯗ ꯆꯪꯈꯤꯕ ꯅꯟ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯏ ꯇꯩꯔꯕ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯣꯔꯛꯈꯤ ꯑꯃꯗꯤ ꯑꯇꯣꯞꯄ ꯅꯟ ꯑꯗꯨꯗ ꯁꯣꯖꯩ ꯑꯗꯨ ꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯚꯤꯛꯇꯣꯔꯤꯌꯥ ꯑꯗꯨꯗ ꯁꯣꯖꯩ ꯑꯗꯨ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯠꯇꯕ ꯗꯤꯃꯟ ꯑꯁꯤꯅ ꯅꯍꯥꯛꯄꯨ ꯉꯝꯍꯟꯒꯅꯨ ꯑꯩ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅꯁꯨ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯅ ꯅꯁꯥ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛ ꯋꯥꯈꯜ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯟ ꯑꯗꯨ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯕꯨꯠ ꯑꯗꯨꯅ ꯆꯤꯡꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯍꯤꯡꯍꯧꯔꯤꯕ ꯚꯤꯛꯇꯣꯔꯤꯌꯥ ꯑꯗꯨ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯃꯊꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯔꯨꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯈꯤ ꯅꯟ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯣꯖꯩ ꯑꯗꯨ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯜꯂꯝꯃꯤ ꯚꯤꯛꯇꯣꯔꯤꯌꯥ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯧꯔꯤ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯈꯠꯂꯒ ꯔꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯝꯂꯤꯕ ꯀ꯭ꯔꯣꯁ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯋꯥꯅ ꯌꯦꯡꯂꯤꯉꯩꯗ ꯉꯁꯥꯏ ꯃꯥꯅ ꯆꯦꯠꯅ ꯂꯣꯜꯂꯝꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯈꯤ ꯚꯤꯛꯇꯣꯔꯤꯌꯥ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯨꯏꯁꯥꯏꯗ ꯇꯧꯔꯒꯦ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯦꯞꯂꯝꯃꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯕꯒ ꯂꯣꯏꯅꯅ ꯚꯤꯛꯇꯣꯔꯤꯌꯥ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗ ꯃꯉꯛꯇ ꯊꯧꯔꯤ ꯊꯨꯔꯒ ꯂꯦꯞꯂꯝꯃꯤ ꯚꯤꯛꯇꯣꯔꯤꯌꯥꯅꯁꯨ ꯏꯁꯣꯔꯗ ꯃꯥꯅ ꯁꯨꯏꯁꯥꯏꯗ ꯇꯧꯒꯗꯕ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗ ꯁꯨꯏꯁꯥꯏꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯑꯃꯅꯤ ꯚꯤꯛꯇꯣꯔꯤꯌꯥꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥ ꯑꯀꯤꯕꯒ ꯂꯣꯏꯅꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯃꯤ ꯉꯁꯥꯏ ꯚꯤꯛꯇꯣꯔꯤꯌꯥꯅ ꯌꯦꯡꯂꯝꯕ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯀ꯭ꯔꯣꯁ ꯑꯗꯨ ꯑꯞꯁꯥꯏꯗ ꯗꯥꯎꯟ ꯍꯥꯏꯕꯗꯤ ꯃꯈꯥꯗ ꯑꯣꯟꯅꯅ ꯑꯣꯏꯔꯛꯈꯤ
क्रॉसपु अपसाइड डाउन ओइना उहलिबा असि सैतानगी खुदमनि हाइना फिल्म असिना उद्दिबनि रूम अदुगी थोंनाव अदु मसा मतंदा थिंजिनखि अमदी थोंनाव अदुगी मिंगसेलदा बुट नुपी ओइरिबा नन अदुगी ममिसु तारखि मथंगी सिंदा फ्रेंसी कौबा नुपा अमना सगोन गाड़ी तोंदुना लाकपा मयामना उबिगनी हारिबा नुपा असि एवी असिगी चाना थकनबा पिथोक पिसिन तौदुना लैबा नुपा अमनी माना पोलमसिंग अदु पीनबा हाइना चाना थकनबा अदु थेला मचा अमदा इनसिल्लाई अदुगा एवी अदुगी चंगफम यौरकपदा क्वाकसिंग खोंबगी मखोल अमा माना तारमी मदुदा फ्रेंसीना करीगिदमक्ता क्वाकसिंग अदु खोंलिबनो हाइना ngakpa फावरदु माइकै अदुदा लाक्लमी अदुगा ngasai हौरी यान्दुना सोंथकिबा नुपी अदु सीदुना लेरंबदु मागना थेंगनखि क्वाकना असिबा हक्सांग अदु चादुना लेरंबदु मान उरमी अमदी फ्रेंसी यामना ngakलमी अमदी अकीबसु पोक्लमी मथंगी सिंदा आइखोइना वाटिकन सिटीदा फादर बक कौबा नुपा अमगा बिशप अमगा हौख्रबा फादर बक की वरी सानदुना लेरंबा मयामना हेंगनबिगनी अदुगा मखोय अनी वरी सादुना डिस्कशन रूम अमदा लाक्तुना सुइसाइड तौदुना सीख्रबा नन अदुगी मतंगदा थिगतनबा फादर बक अमदी सिस्टर आइरिन कौबी नुपी अमगा रोमानियादा थानबगिदमक्ता वारेप तारमी सिस्टर आइरिन नन ओइनबगिदमक्ता वासक लौद्रिबी नुपी अमा ओइरमी सिस्टर आइरिन अंगांग सिंगा यामना लोइनबा हैबी नुपी अमसु ओइरमी सिस्टर आइरिन अंगांग सिंगा हराउना नुंगाइना सानदुना लैरिङैदा नुपी अमना लाक्तुना सिस्टर आइरिन दा नुपा अमना लाक्तुना नंगु उनबा लाक्ली हाइना हाइरा असुमना फादर बक अमदी सिस्टर आइरिन रोमानिया दा चटनबगिदमक वारी सानरमी आइरिन गी अयाब लौरबा मतुंगदा फादर बक अमसुम सिस्टर आइरिन रोमानिया दा चटलमी फ्रांसी मागी ममंगदा यामना अकीबा अमा उबदगी खंगौदना यामना पाखना हौगलखी असुमना तौदुना लेरिङैदा मागी थोंग अदु याइरखी माना थोंग अदु हांदोखी अदुगा फादर बक अमदी सिस्टर आइरिन लेप्तुना लेरमी तारसेंबदी फ्रेंसीना दी सिस्टर आइरिन अदु नन ओइगतौरे हाइबदु खंगलमदे मदुना माना फ्री ओइबा मओंग वा nganglami मदुदा बकना सिस्टर आइरिन अदु नन ओइगतौरबा वासक लौद्रिबी नुपी अमनी हाइना मंगोंदा ताक्लमी मदुदा फ्रेंसी अदु हाइफेट इकाइरप तौरमी मरमदी नन ओइबा हाइबसी कैथोलिक की डिनोमिनेशन दा यामना थाक वांगना लौनबा अदुगुनबा थबक अमनी फादर बक अदुना सुइसाइड तौखिबा नन अदुगी मरमदा थिगतपा लाक्पनी हाइनसु फ्रेंसीदा हाइरमी मदुदा फ्रेंसीना हाइरिबा मफम अदुदी फ्रेंसीगी खुंगंग अदुगी मी फावबा यामना कीना मफम अदुदा चटनै अमदी मा फावबा था अहुंगी मनुंगदा अमुक्तगी हेना चते हाइनसु मखोइदा हाइरमी फ्रेंसी अहानबदा मफम अदुदा चलुसी हाइबा यारमदी अदुबु कोना यारक्तुना मफम अदुदा चटनबिगिदमक्ता फ्रेंसीना ममांग थाना मागी सगोन गारीना लेरिबा मफम अदुदा मखोइबु पुदुना चलमी बक अमदी आइरिन मखोइगी पोलमसिंग अदु लंबीदा खामलंबा गारी अदु फ्रेंसीगी वेरबोय खलदुना मखोइगी लगेजसिंग अदु गारी अदुदा हापलमी अदुगा गारी अदुसु थौबा होखिरमी फ्रेंसीना मखोइगी पोलमसिंग अदु मागी सगोन गारीदा हापनबगिदमक्ता कौबदा मखोइगी मखुत्ता पोलमसिंग अदु लेरमद्रबदा फ्रेंसीना कदाइ चटक्रे हाइना हंगलमी मदुदा बाग अमसुंग आइरिन नोक्लमी मरमदी मखोइना लाना हापख्रे हाबदु फ्रेंसीना खंगलक्लदुना फ्रेंसीना गारी अदुबु खामलमी असुमना मखोइ रोमानियादा फ्रेंसीगी सगोन गारी अदुदा चटलमी मखोइ वारी सादुना लाक्लमी मदुदा सगोन गारी अदु खंगौदना लेपखी मखोइना फ्रेंसीदा गारी तौबगिदमक्ता सगोन गारी अदु लेपलिबनो हाइना हाइरमी मदुदा फ्रेंसीना अइखोइ खोंगना चटपा तारे हाइरिबा मफम असि सिराफ ओइबा मफम ओइबना सगोन अदुना चटपा याद्रिबनी हाइनसु मखोइदा हाइरमी असुमना मखोइ अहुम खोंगना चटपा हौरखी मखोइना वरी सानदुना लाखिरमी मदुदा आइरिना फादर बकता हंखी कईगिदमक्ता मफम असिदा नंगबु इन्वेस्टिगेटर अमा ओइना मफम असिदा थारकलिबनो हाइना मदुदा फादर बकना हाइखी चिंगननिंगाई ओइबा थौदोक अमा थोक्लबदी चर्चना मदुबु थिगतपा हाइबसी मथौ ताइ मदुना मखोइना अइबु थारकलिबनी हाइना बाकना फ्रेंसीदा हंगलमी नंगना उखिबा नुपी अदु काइदा नंगना थानबगे मदुदा फ्रेंसीना हाइरमी अदर नुपी अदु आइस हाउस दा अइना थानमनी आइस हाउस अदुदा मखोइ यौरमी अमदी फ्रेंसीना चंगनबगिदमक्ता फादर बकता हाइरमी
Adubu Father Bak aduna Frenchie nang hana chango aduga iko na changlaklage haina manasu hairami. Asumna Frenchie na ice house aduda changlami. Haibaga tawuga nupi adu lairami. Frenchie Father aduda wa ama hairami madudi. Father, ai na mabu thanamba matamda nupi asi hiblaga thanamani. Ngasidi famlaga leiramlibase yamna akiba fawi haina. Madugi matungda Father aduna siduna leiriba nupi adugi makutta paisinduna leiramiba soje adu lokhoki. Adumna tawringai aduda nan singna pot launabigidamagta tholakpa thong ama lei. Madudagi thong thinbagi makhol ama tarakhi. Adubu makhoi yamna hakchina khallude. Father aduna makha tana hairai aikhoi mabu fazana leiron chanbinaba tawsi haina. Asumna makhoi ahumna nupi adubu leiron chanbiki. Adubu makhoina leiron chalingai aduda manak nakna leiba mongfam amadagi bel amana khinglakpa adu Irene na tarami. Aduga mana manak changlaga yengsu yenglami. Maduda Father aduna Sister Irene da hairami. Mama ngai laina lechitki matamda leiron chanbada mi aduna leiron chanba loiraba matungda hingbasu yawi. Kaigumba bel asi khinlaklabadi mioi adugi punsi adu kanbagi khudongchaba lainabagi damakta bel asi hapnaribani haina. Madugi matungda Francina mahana ihana na ukhiba suicide tawduna leiramliba nupi adugi mafamda makhoi ahumak lakhi. Father Bak nupi aduna yan kiba thori adu munna yenglami. Nan amasu Father Bak na urami. Madugi matungda Bakna nupi adugi tahouba I adu magi makhutna soklami. Maduda Sister Irene na hairami matau karamna oithokpa yabra. Haibadi asuk kuiraba matung asi faubada taramliba I asi yamna fresh oiribasi karigino haina. Irene gi wa adu tabada Francina hairaki aina haikibaduni mafam asi keningai oiba mafam ni haina. Father adu tarimata haidana thong adu hangtoktuna ka adu changki. Madugi matungda Irene amasung Francisu magi matung inaki. Makhoi khara mamlak tawba ka aduda changlaki. Maduda Irene na nan ama urami. Uriba nan asi tasengbadi but nupini. Maduda Sister Irene na aikhoi bu ngakpiu haina hairami maramdi makhoi na changlaliba du information amata pidana changlakpana maram oiraga but nupi nan aduda mahana di chamcham na khaladuna akhoi bu ngakpiu haina hairami. Maduda leiramliba nan aduna nakhoina pamliba si karino haina hanglami. Maduda Father Bak na mangondasu hanglami. Nahak Reverend Mother haina. Maduda but nupi oiriba fimu setpi aduna hairaki. Mani ai Reverend Mother ni haina. Maduda Bak na magi maming Father Bak kawi. Aduga lakminariba nupi asina Sister Irene kawi haina su mangonda saktaklami. Maduda fimu sepi nupi aduna hairaki. Irene wasak laudriba nupi asi kaigidamakta mafam asi changlakliba no haina. Maduda Bak na hairami handakta ikui kuidana sikhiba nan adugi maramda thigatnabigidamakta ikhoi laksabani. Bak adugi wa adu tabada Francina makha samlai. Aina nupi adu ukibani haina. Maduda Bak na Francie nang thoamo maramdi ikhoi wari amta Reverend Mother asiga sanaraki ge haina. Asumna Francie mapanda thoki aduga Reverend Mother aduga wari sanarami. Adubu Reverend Mother aduna get yamna thuna lon khragani hayeng oina lao amadi nakhoina pamliba langla langjil adu fangani amadi ngasigi oinadi nakhoi potharuro asomda tumpham leibani hainasu makhoida hairami. Matam se thengle get lon bigi matam oire haina hairami. Bakna haiki Bakna su Francie da hairami madudi nang nayumda hallo aduga numit kharani leiraga aikoi bulobi bala u haina. Maduda Francie su hoi hairaga chatki. Man umang aduda magi sagon gari lehobagi mafam aduda tana lakpada khanghodana fimu setpi nan ama leptuna lerami. Francie nan adugi manakta changsilakhi. Francie nasu uki madudi nupi adugi makuta thori ama paiduna chatpadu. Francie na khalami madudi nupi adu suicide tawdure haina. Maduda mana nupi adubu kanba pamlami. Francie nupi adugi matungda inarami adubu nupi adu kadomda chatkibano haina khanglamde. Francie na koilai leiduna yenglingaida khanghaudana nupi ama thori yanduna mana lepliba mafam aduda horiba u amadagi nupi adu tarai. Maduda Francie yamna kirami amadi lamaida tarami. But nupi aduna Francie da chongchilai.
ꯐ꯭ꯔꯦꯟꯁꯤ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯪ ꯑꯃꯗ ꯐ꯭ꯔꯦꯟꯁꯤ ꯆꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯉꯁꯥꯏ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯟ ꯑꯗꯨ ꯑꯉꯧꯕ ꯐꯤꯖꯣꯜ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯐ꯭ꯔꯦꯟꯁꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯀ꯭ꯔꯣꯁꯁꯤꯡ ꯑꯗꯨꯗꯒꯤ ꯀ꯭ꯔꯣꯁ ꯑꯃ ꯐꯨꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯀ꯭ꯔꯣꯁ ꯂꯩꯕ ꯃꯐꯝꯗ ꯗꯤꯃꯟ ꯍꯥꯏꯕꯗꯤ ꯐꯠꯇꯕ ꯂꯥꯏ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯊꯥꯖꯕꯤ ꯑꯣꯏꯅ ꯐꯤꯜꯝ ꯑꯁꯤꯗ ꯎꯠꯂꯤ꯫ ꯁꯣꯝꯗꯅ ꯕꯛ ꯑꯃꯗꯤ ꯑꯥꯏꯔꯤꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯆꯥꯅꯕꯒꯤꯗꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯥꯏꯔꯤꯟꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯈꯔ ꯕꯛꯇ ꯁꯥꯔꯝꯃꯤ꯫ ꯃꯥꯅ ꯐꯥꯗꯔ ꯕꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯚꯤꯖꯟ ꯍꯥꯏꯕꯗꯤ ꯃꯥꯏꯕꯤꯅ ꯎꯕꯒꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗꯁꯨ ꯎꯈꯤꯔꯝꯃꯤ ꯍꯥꯏꯅ꯫ ꯕꯛꯅꯁꯨ ꯃꯥꯅ ꯂꯥꯟꯒꯤ ꯃꯇꯝꯗ ꯗꯥꯅꯤꯌꯦꯜ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯐꯠꯇꯕ ꯂꯥꯏ ꯆꯪꯗꯨꯅ ꯁꯤꯕꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯗꯤꯅꯔ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯐꯥꯗꯔ ꯕꯛꯅ ꯐꯃꯨꯡꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯪꯅꯕ ꯔꯨꯝ ꯑꯃꯗꯒꯤ ꯏꯁꯩ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯛ ꯍꯧꯒꯠꯂꯒ ꯏꯁꯩ ꯑꯗꯨꯕꯨ ꯈꯣꯡꯂꯛꯂꯤꯕ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯦꯌꯔ ꯑꯗꯨ ꯃꯨꯊꯠꯈꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯗꯨꯗꯤ ꯏꯁꯩ ꯑꯗꯨ ꯀꯅꯥꯅ ꯊꯥꯔꯝꯕꯅꯣ ꯍꯥꯏꯅ꯫ ꯃꯥꯅ ꯑꯥꯏꯔꯤꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯤꯁꯇꯔ ꯑꯥꯏꯔꯤꯟꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯅ ꯁꯤꯁꯇꯔ ꯑꯥꯏꯔꯤꯟꯅ ꯏꯁꯩ ꯑꯗꯨ ꯊꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯊꯥꯖꯔꯝꯗꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯊꯪꯅꯕ ꯀꯥꯗ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯕꯛ ꯑꯉꯥꯡ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯐꯖꯅ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯥꯅ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯕꯛꯀꯤ ꯂꯦꯡꯕꯥꯟꯗ ꯈꯨꯠ ꯑꯃꯅ ꯊꯦꯡꯂꯒ ꯐꯥꯗꯔ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯛꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯈꯔ ꯅꯛꯅ ꯂꯥꯛꯂꯒ ꯌꯦꯡꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯪꯂꯣꯝꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯛ ꯃꯪꯂꯣꯝꯗ ꯂꯥꯛꯈꯤ꯫ ꯃꯪꯗ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯡ ꯑꯃꯗ ꯑꯉꯥꯡ ꯑꯗꯨ ꯃꯀꯣꯛ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯝꯈꯤ꯫ ꯕꯛꯅ ꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯨꯛ꯫ ꯃꯗꯨꯗ ꯕꯛ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡ ꯑꯗꯨ ꯃꯔꯨꯝ ꯑꯃꯗ ꯑꯃꯨꯛ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯕꯛ ꯃꯔꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯎꯔꯤꯕꯗꯨ ꯗꯥꯅꯤꯌꯦꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯥꯅꯤꯌꯦꯜ ꯑꯗꯨꯅ ꯐꯥꯗꯔ ꯍꯥꯏꯅ ꯀꯧꯔꯛꯈꯤ, ꯑꯗꯨꯒ ꯕꯛꯅꯁꯨ ꯗꯥꯅꯤꯌꯦꯜ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯗꯥꯅꯤꯌꯦꯜ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯂꯤꯟ ꯑꯃ ꯑꯣꯠꯊꯣꯔꯛꯇꯨꯅ ꯕꯛꯇ ꯂꯤꯟ ꯑꯗꯨꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯕꯛ ꯃꯪꯗ ꯂꯩꯔꯝꯕ ꯀꯨ ꯑꯃꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩꯔꯣꯟ ꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯀꯨ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯑꯃꯗꯤ ꯕꯛꯅ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯝꯃꯤ꯫ ꯃꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯑꯥꯏꯔꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯃꯈꯣꯜ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯍꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯚꯨꯠ ꯅꯨꯄꯤ ꯐꯤꯃꯨ ꯁꯦꯠꯄꯤ ꯑꯗꯨ ꯃꯥꯅꯗꯤ ꯎꯔꯝꯗꯦ꯫ ꯑꯥꯏꯔꯤꯟ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯄ꯭ꯔꯦꯌꯔ ꯇꯧꯐꯝ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯅꯟ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ, ꯑꯗꯨꯒ ꯅꯟ ꯑꯃ ꯃꯥꯒꯤ ꯇꯨꯡꯗ ꯃꯃꯤ ꯑꯣꯏꯅ ꯂꯥꯛꯄꯗꯨ ꯃꯥꯅ ꯎꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯤꯡꯁꯦꯟꯗ ꯑꯥꯏꯔꯤꯟꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯇꯨꯡꯗ ꯅꯟ ꯑꯗꯨꯒꯤ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯡ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯅꯟ ꯑꯗꯨ ꯂꯩꯔꯝꯗꯦ꯫ ꯑꯥꯏꯔꯤꯟ ꯀꯤꯅ ꯀ꯭ꯔꯣꯁ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯅꯟ ꯑꯃꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯀ꯭ꯔꯣꯁ ꯑꯗꯨ ꯇꯨꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤ꯫ ꯐꯥꯗꯔ ꯕꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯀꯧꯕꯗꯨ ꯁꯤꯁꯇꯔ ꯑꯥꯏꯔꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯃꯪꯂꯣꯝ ꯇꯥꯟꯅ ꯂꯥꯛꯈꯤ꯫ ꯃꯣꯡꯐꯝꯒꯤ ꯅꯨꯡꯗ ꯌꯥꯜꯂꯤꯕ ꯕꯦꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯈꯤꯡꯂꯛꯈꯤ꯫ ꯑꯥꯏꯔꯤꯟ ꯀꯣꯛ ꯉꯥꯎꯔꯝꯃꯤ, ꯀꯔꯝꯕꯅꯣ ꯐꯥꯗꯔ ꯕꯛꯅ ꯈꯤꯡꯂꯤꯕ ꯕꯦꯜꯁꯦ ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯥꯏꯔꯤꯟꯅ ꯃꯥꯒꯤ ꯚꯤꯖꯟ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯕꯛꯄꯨ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯣꯡꯐꯝ ꯑꯗꯨ ꯃꯥꯒꯤ ꯚꯤꯖꯟ ꯑꯗꯨꯅ ꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯐꯥꯗꯔ ꯕꯛꯇ ꯀꯧꯈꯤ꯫ ꯕꯛꯅꯁꯨ ꯈꯨꯝꯈꯤ꯫ ꯑꯥꯏꯔꯤꯟ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯝꯕ ꯕ꯭ꯔꯦꯆꯥꯜ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯇꯧꯈꯤ꯫ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯛ ꯃꯩꯈꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯑꯥꯏꯔꯤꯟꯅ ꯇꯧꯊꯣꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯈꯤ꯫ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯕꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯚꯨꯠ ꯑꯃꯅ ꯄꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯛꯅ ꯌꯥꯝ ꯀꯤꯅ ꯂꯥꯎꯈꯤ꯫ ꯑꯥꯏꯔꯤꯟꯗ ꯈꯔ ꯊꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯥꯅ ꯂꯥꯎꯈꯤꯔꯝꯃꯤ꯫ ꯕꯛ ꯀꯨ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫
Irene na Father Bakta hangki, Father, nangna mongfam asida karamna lairemlibano haina maduda Bakna haiki Irene mafam asida demon gi sakti yamna lay aduna tawribani haina su magna pakumoina piki Bakna su mana lairamliba ku adudagi lairik ama urami maduda mana Irene da haiki masigi lairik ase aikoina investigation tawbada yamna sauna mating pangba oibasu yai haina ngi numita Bak amadi Irene nan sing unaba laklami Irene na nan am unaba chatki Bak na mafam aduda lehawi study tawnabi damakta Irene sum lakpada nan ama satkiba du mana urami mahak nan adugi manak tamna laki mana sum lakpada nan ama prana tawduna leirami Irene nan aduda kauraga masa sokna ba hotnarami Sister Wana na khamki nan aduda sokanu haina somdana Bak na lairik pari ngaida get adu lonki Bak na sister haina kauki get adu hangna ba adubu aremba taki Sister Irene amadi Sister Wana wari sanarami Wana na Irene da hairami Sister Victoria sikibasi aikoigi damaktadi yamna nungaitaba ama oi maramdi madi ishorda yamna thasaba misakni haina adumna wari sanaduna lairingaida nan ama samduna chatkiba adu Wana na urami madudagi thong adu mana lonki Sister Wana na makha tana wari sage tawbada thong adu amuk hangdoraki madudagi thong adu londana wari saba hoki Sister Irene na Sister Wana da hanki AB asigi history khara haibiba yagadra haina maduda Sister Wana na haiki AV asi dark age ki matamda Senkarta gi duke amana saramani mana mahi ki lairik kaya ama irami mahi sing adu sizinaduna norokta leiriba saitan singbu mana kaurami saitan lakfam adubu gateway haina khangnai church na sinduna gateway adu traditional gi oiba asengba ina gateway adu thingjinki adubu war gi matamda gateway adu hangdoknaba khudong chaba amuk oiki Irene na marak thana hairaki ainan ama prarthna tawba aina toina ui ma adu yamna sengba nupi mali haina maduda Sister Wana na haiki Irene nangsu mabu urabra haina madu aikoigi irakta tinba mi nate soidana get adu hangdokkhre aikoibu mana hanaba tawribani saktam makal makal onduna aikoibu mana khudum channaba tawribani haina tanja aduda nan amasu laklami amadi Wanabu prarthna tawnaba matam yori haina mangonda haikirami lakliba nan aduna Irene gi wasak lawdriba nupi natra haina su Wanada hairami Irene su hoi ai lawdri haiki nan aduna hairaki madudi mafam asi nangi damakta natre haina maduda Sister Wana haiki ma mafam asida lairasanu get loan kre ma hanba yararoi haina maduda Irene na karamba matamda get adu hangani haina hanki maduda Sister Wana haiki hayeng numi na tholakpa matam aduda get asi hangadabani haina Sister Wana na Irene bu room amada pusilaki maduda Sister Wana na good night hairam laga chatke tawrabada maduda Irene na mahabu khamlaga mana pairiba soje adu Sister Victoria na pairambani haina haiki maduda Sister Wana Irene na laigatoriba ka adu Sister Victoria na suicide tawkiba mafam aduni haina khanglaki amadi mahak mafam adudagi thuna chatki thong adu su lonki aduga Sister Irene na thong adu hangdoklaka yenglubada thong adu hangdokpa yaramde somdana Father Bakna map sing yengduna kanna study tawringaida amana wa ngangba hauraki Bak akiba fauna wari sanaki butnupi wariba nan aduna Bak hoina lakliba investigation adu thengman kre hain hairami aduga nan adu mangak teklaga sibagi maongda Bakta uhalami maduda Bak nan adugi mamaidu haidoknaba tawrami nan aduna khanghodana Baki makut adu tap pairaki nan adugi makut adu tatlaga Baki makudang aduda yauraki aduga Bakna hanna yenglubada butnupi adu leiramdre somdasu Irene yamna kiba mang ama manglami aduga mahak pakhatna hugalai mahana hugalakpada nan ama magi kada prarthna tawduna leirami nan adugi makut thak thak niklaga charik ama pairami charik adu tatlaga charik maru ama Irene gi manak nakna tarami charik maru aduda munna yenglingaida tungda nan adu leplami duga Irene gi mamita nan ama thongnaudagi mangakta thauri tuduna chongthabadu urami Irene na amuk thong hangdorakpagi makhol ama tarami
ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯅꯟ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯃꯥꯅꯗꯤ ꯎꯔꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤꯁꯇꯔ ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯏꯔꯤꯟꯅ ꯁꯤꯁꯇꯔ ꯋꯥꯅꯥꯅ ꯃꯥꯕꯨ ꯀꯧꯕꯩ ꯈꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯃꯊꯟꯗ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯁꯇꯔ ꯑꯥꯏꯔꯤꯟ ꯑꯗꯨ ꯆꯦꯜꯂꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨ ꯑꯥꯔꯊꯀ꯭ꯋꯦꯛ ꯂꯥꯛꯄꯒꯨꯝꯅ ꯇꯧꯈꯤ꯫ ꯑꯥꯏꯔꯤꯟꯅ ꯆꯦꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯣꯖꯩ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯃꯥꯅ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯥꯁꯨ ꯌꯥꯎꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯊꯣꯡ ꯑꯃꯗ ꯉꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯏꯔꯤꯟ ꯑꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯕꯨꯠꯀꯤ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯃꯥꯅ ꯀꯤꯅ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯃꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯦꯟꯁꯤꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯁꯤꯁꯇꯔ ꯋꯥꯅꯥ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯁꯇꯔ ꯋꯥꯅꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯂꯥꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ, ꯃꯗꯨꯅ ꯄ꯭ꯔꯦꯌꯔ ꯇꯧꯅꯕ ꯆꯠꯂꯁꯤ ꯍꯥꯏꯅ"꯫ ꯑꯁꯨꯝꯅ ꯑꯥꯏꯔꯤꯟ ꯑꯃꯗꯤ ꯋꯥꯅꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯐꯥꯗꯔ ꯕꯛ ꯑꯗꯨ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯟ ꯑꯃ ꯎꯔꯝꯃꯤ꯫ ꯅꯟ ꯑꯗꯨ ꯊꯣꯡ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯛꯅ ꯊꯣꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯥꯏꯔꯤꯟꯅ ꯄ꯭ꯔꯦꯌꯔ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯥꯏꯔꯤꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯑꯥꯏꯔꯤꯟꯅ ꯄ꯭ꯔꯦꯌꯔ ꯔꯨꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯂꯩꯕꯗꯨ ꯃꯥꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯏꯔꯤꯟꯅ ꯌꯦꯡꯂꯨꯕꯗ ꯁꯤꯁꯇꯔ ꯋꯥꯅꯥ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯝꯃꯤ꯫ ꯃꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯥꯛ ꯑꯗꯨ ꯗꯥꯅꯤꯌꯦꯜ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯥꯛꯅꯁꯨ ꯕꯨꯠꯀꯤ ꯃꯈꯨꯠ ꯀꯌꯥ ꯑꯃ ꯃꯐꯝ ꯀꯌꯥꯗꯒꯤ ꯎꯈꯤ꯫ ꯃꯗꯨꯗ ꯗꯥꯅꯤꯌꯦꯜ ꯕꯥꯛꯀꯤ ꯃꯃꯥꯏꯗ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯔꯩ ꯑꯗꯨꯅ ꯂꯦꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯕꯥꯛ ꯑꯗꯨ ꯀꯤꯔꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯥꯛꯅ ꯌꯥꯝꯅ ꯀꯤꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯗꯁꯨ ꯑꯥꯏꯔꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯟꯁꯤꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯦꯌꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯀꯨꯝꯂꯕ ꯑꯃ ꯂꯥꯛꯈꯤ꯫ ꯐꯤꯃꯨ ꯁꯦꯠꯄꯤ ꯅꯟꯁꯤꯡ ꯑꯗꯨ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯨꯝꯗꯣꯛꯇꯨꯅ ꯄꯣꯠ ꯆꯩ ꯀꯌꯥꯗ ꯌꯩꯁꯟꯈꯤ꯫ ꯑꯥꯏꯔꯤꯟ ꯃꯊꯟꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯗꯨ ꯎꯕꯗ ꯑꯥꯏꯔꯤꯟ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯕꯛ ꯑꯗꯨ ꯕꯦꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯦꯜ ꯑꯗꯨ ꯁꯨꯝ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯕꯛꯅ ꯕꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯕꯦꯜ ꯑꯗꯨꯅ ꯂꯦꯞꯈꯤꯕ ꯖꯒꯥꯗꯒꯤ ꯅꯟꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯇꯧꯕ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯕꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯐ꯭ꯔꯦꯟꯁꯤ ꯂꯥꯛꯇꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯐ꯭ꯔꯦꯟꯁꯤꯒꯤ ꯁꯤꯡꯖꯪꯅ ꯀꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯁꯣꯝꯗꯅ ꯁꯤꯁꯇꯔ ꯑꯥꯏꯔꯤꯟꯅ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯂꯣꯏꯔꯛꯄꯗ ꯅꯟꯁꯤꯡ ꯑꯗꯨ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯥꯏꯔꯤꯟꯒꯤ ꯅꯪꯒꯟꯗ ꯁ꯭ꯇꯥꯔꯒꯤ ꯃꯥꯔꯛ ꯑꯃ ꯊꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯥꯏꯔꯤꯟꯅ ꯐꯥꯗꯔ ꯕꯛ ꯊꯤꯔꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯐ꯭ꯔꯦꯟꯁꯤ ꯑꯃꯗꯤ ꯕꯛ ꯑꯥꯏꯔꯤꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯥꯏꯔꯤꯟꯅ "ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯛꯅ "ꯀꯅꯥ ꯄ꯭ꯔꯦꯌꯔ ꯇꯧꯔꯤꯕꯅꯣ" ꯍꯥꯏꯅ ꯍꯪꯈꯤ꯫ "ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯥꯏꯔꯤꯟꯅ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯥꯏꯔꯤꯟ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯎꯔꯤꯕ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯁꯤꯁꯇꯔ ꯋꯥꯅꯥ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯑꯥꯏꯔꯤꯟꯅ ꯍꯥꯏꯔꯝꯃꯤ, "ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯣꯂꯤ ꯄ꯭ꯂꯦꯁ ꯑꯣꯏꯗ꯭ꯔꯦ, ꯐꯠꯇꯕ ꯁꯩꯇꯥꯟꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ" ꯍꯥꯏꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀ꯭ꯔꯣꯁ ꯑꯃꯅ ꯕꯛꯀꯤ ꯃꯁꯥꯗ ꯌꯨꯡꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯐ꯭ꯔꯦꯟꯁꯤꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯈꯧꯔꯤ ꯃꯦꯠꯊꯠꯂꯝꯃꯤ꯫ ꯕꯛꯅ ꯑꯥꯏꯔꯤꯟꯗ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯍꯣꯂꯤ ꯋꯥꯇꯔ ꯑꯗꯨ ꯀ꯭ꯔꯣꯁ ꯑꯗꯨꯗ ꯈꯤꯛꯂꯛꯎ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯏꯔꯤꯟ ꯀ꯭ꯔꯣꯁ ꯑꯗꯨ ꯍꯣꯂꯤ ꯋꯥꯇꯔꯅ ꯈꯤꯛꯂꯒ ꯕꯛꯇ ꯄꯤꯈꯤꯔꯝꯃꯤ꯫ ꯀ꯭ꯔꯣꯁ ꯑꯗꯨ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯝꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯩ ꯆꯥꯛꯈꯤ꯫ ꯑꯗꯨꯒ ꯕꯨꯠ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯐ꯭ꯔꯦꯟꯁꯤꯅ ꯅꯣꯡꯃꯩꯅ ꯕꯨꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯋꯥ ꯈꯔ ꯅꯩꯅꯈꯤ꯫ ꯑꯥꯏꯔꯤꯟꯅ ꯍꯥꯏꯈꯤ, "ꯁꯤꯁꯇꯔ ꯚꯤꯛꯇꯣꯔꯤꯌꯥꯅ ꯁꯤꯈꯤꯕ ꯑꯁꯤ ꯁꯨꯏꯁꯥꯏꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅꯤ ꯍꯥꯏꯅ, ꯃꯔꯝꯗꯤ ꯁꯩꯇꯥꯟꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯥꯠꯀꯗꯕꯒꯤ ꯁꯔꯨꯛ ꯃꯁꯥ ꯃꯊꯟꯇ ꯏꯁꯣꯔꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯑꯣꯏꯅ ꯇꯧꯈꯤꯕꯅꯤ" ꯍꯥꯏꯅ꯫ ꯃꯗꯨꯗ ꯐ꯭ꯔꯦꯟꯁꯤꯅ ꯍꯥꯏꯔꯛꯈꯤ, "ꯃꯗꯨꯗꯤ ꯅꯣꯏꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ" ꯍꯥꯏꯅ ꯂꯧꯔꯦ꯫ ꯃꯗꯨꯗ ꯑꯥꯏꯔꯤꯟꯅ, "ꯂꯣꯏꯗ꯭ꯔꯤ, ꯃꯔꯝꯗꯤ ꯁꯩꯇꯥꯟꯒꯤ ꯒꯦꯠꯋꯦ ꯑꯁꯤ ꯁꯤꯜ ꯇꯧꯗꯨꯅ ꯊꯝꯂꯝꯒꯗꯕꯅꯤ꯫
gateway ase thinge harabadi Ketakom haibati lainungi mongfamda Sister Victoria na pairamliba sojei asina hangnaba thong ama leigani traditional blood of Christ adu mafam aduda lei blood aduna khiktuna gateway adu thingadabani Irene na father bakta hairami lainungi mang aduda changringaida aibu wasak lohanbiu haina makhoi ahum Ketagomda lakhi aduga Irene na thong adu hangdokhi traditional blood of Christ adu father bakna lokhi aduga Irene da sibiki aduga makhoi ahum gateway adu thikhirami makhoi ahum tongan ba lambida chatnaki Francie mana sum lakpada magi maibul adu khanghaudana mutkhi mahaki duna tunghana chelaki somdana Irene na khutta lartina ama paiduna gateway thirami magi tungda fimu sepi nan ama magi tungda leblami fimu sepi aduna Irene somda chatlu haina hairami maduda kanano haina yenglobada fimu sepi adu oirami aduga khanghaudana Irene khori adu nan amana mekhairaki maduda mana kiduna chelaki Irene thong ama thengnarami maduda mana candle ama mai chukhatuna gateway tamna changsinki Irene mafam amada leptuna leirami maduda mana candle ama mai thalakpa adu thengnaki Irene na munna ngakna yenglingaida candle mathang mai thalaki Irene star mark amagi manungda leptuna leirami aduga mana laukhatki Irene na hanna yenglubada mamai khumjinduna nupi mayam ama leptuna leirami Irene khutta pairiba candle adu khanghaudana mutki maduda Irene kanna lauki thongsingsu lonsinki mana laubududa Francina tarami aduga Francina thong adu namkhai naba tawrami somdana father bakna lakpa lambi aduda phimu setpi nan mayam ama leptuna leirami maduda mana pairiba lartin adu ishorgi ming pallaga langbada cross amagi septa mai chaki aduga mana chenki somdasu Francie thong phakhaiduna Irene leiriba mafam aduda changki maduda fingau shepi nupi mayam ama chap leptuna leirami Irene gi khonjenda ai bukan biu haina hairaki maduda Francina Irene bukannaba haina thiraki mahak sum thirakpada Irene gi masak khangba ngamkhide adubu fingau sepising adu chatpa horaki maduda Irene adu makhut tingthoktuna leirami maduda Francina changsilaki mana Irene gi makok adugi phi adu lokthoki Irene but olaga leiramle Irene na maya kathorakpada Francie adu paithoki Francie adu pillar amada naptuna leirami Irene Francina pairamba nomai adu pairaga Francie da namlammi maduda Francina Irene na siriba holy blood aduna mamaida nanki maduda Irene da leiramba but adu thoki Irene amasung Francie chenaba tawbada fimu setpi nan adu lepaga leirami Irene na but aduda laukhirami maduda but aduna maya kathorakpada Irene ising leiba mafam amada tasinki Francisu nan aduna khori mekhaiduna wantharami somdana father bak adu Daniel aduna attack tawraki father baki khori adu Daniel gi khanaudagi tholakpa lin aduna mangakta yetlami bakna lin adu huntoki adubu lin aduna baki mamita chikhi Irene adu ising aduda yamna wana leirami aduga mana pairamba holy blood of Christ adu ising aduda tauduna leirami madumana launaba tawbada ising adudagi phimu setpi but adu ising adudagi phaugalai but nupi aduna changsilaktuna Irene da khori mekhaiki tanja aduda bakna Irene gi mateng pangnaba haina lakpada but nupi aduna bak adu lapna paithokhanki na Irene bu makhori mekhaiduna thangalaki adubu Irene na blood of Christ adu but nupi aduda kamsinki madudagi but nupi adu gateway aduda changki amadi gateway adu thingbangamki Irene na ising aduda tasinki adubu Francina lokhatuna Irene gi thawai kanki asumna makhoi mafam adudagi investigation loiduna halaki father bak amadi sister Irene investigation adu mai pakna halaki adubu Francie ngaksamda upside down oiba cross imami ama taduna lehawi asumna film asi loisili mayamna channel asibu subscribe tawbiramba kaubiganu haina su channel asigi maikeidagi amukana ningsingjari thagatjari